Image Paodam miyeng tabiribasing bo khurumjari ngasigi maruiba pauda Automated Concrete Hollow Block Paver Production amadi Spices Production Unit ngasi Chief Minister N Birena hangdokre Mission Dustbin Campaign ngasidagi hawdokre Loinana JYC Jairol Pokpina Makamlung FC bu taruk sonoda maitiba pikre Pamuncha khaina bijari Salai Production Private Limited ki Automated Concrete Hollow Block Paver Production amadi Spices Production Unit ngasi Imphal West ki Moidang Pok amadi Lamboi Khongnang Khongda Manipur ki Chief Minister Nongthombam Birena hangdokre Thoram aduda Chief Minister Birena haiki lairiba lengak ase miyamgi damak kanaba kaya marum tawriba lengak asibu kanagumba kharana fai phate haigumsi miyamgi damak center gi PM Narendra Modi gi makhadagi lakpa Kanaba scheme kaya miyamda fanghali leita lairabasing sel putokpa ngamjadabasinggi ana ayek yawrakpada lemna layengnaba scheme sing gas cylinder gi awaba mayoknariba amadi gas cylinder leijadaba imungi damaksu lenga asina scheme kaya pithaduna miyambu nungaihali masida natana soinairabasingi damak lenga ase makhal makha kaya gi scheme kaya ama piduna anoba punsi amada hinghali asigumba lenga asibu miyamna fate haigumse hainasu makataki Mahakna makhatana haikibada thodok wathok thoktaba laibak leite imung leite maduna chakhwat khongthang amadi miyamgi punsida ayet papiroisi handak chahi ama anida lamdamasida mapangi miyoi kaya laknari masida ekhoina ban blockade toksinduna apanba pibadi chakhwat khongthang thinthanabagi machakni miyamgi damak salai gumba entrepreneur ama lamdamasida leiba asi ekhogi chawthok janingaini salaina lawriba thodang ekhoi khudimakna pukning thogotfam thoi Thoromaduda Salai Holdings Private Limited ki Chairman amadi Managing Director Narengbam Samarjit na haiki State asida work culture karamna sagat kedagi amadi thabak phangdabagi wathok laihandanaba Salai na miyamgi damak thodang lobani Thoromasida Konthaujam AC gi MLA Dr Sapam Ranjan CWC Naidip ki hanagi Minister amadi Vice President Sapam Kunjakeshwar amadi Naidap Manipur State Unit ki hanagi MLA amadi President Daukhomang Khongsai Saruyaki. Cancer nare khane, nung ilaina yam nare khane, diabetes yam nare khane, sinari ni saroi bani ko, koi khang beba ni cancer na adun as, ado, har urea gumba kari sigi population koi dum khang ni tai. Ako tu masi control to gumba de. Hada urea ki wathok lai da. Phangi ka phangde, ai na e to ai adu ne honorable MLA ko khane. Kari kino koi organic from the Naturally, from the Sangsel Lakanda, health care, the boy, Sikkim, totally organic state way. Amaromda Buvon Technical and Skill Development Private Limited Lamdeng Kunogi Training Singda ngasi Chief Minister N Birena Certificate sing yentokre certificate yentokpagi thorum aduda Education Labor and Employment Minister TH Radhesyam State Planning Board के Deputy Chairman S Rajan Manipur Tourism Corporation Limited के Chairman Dr Sapam Ranjan Sekmai AC की MLA H Dingo amadi atai miyoi kayasu sarukyaki Thoramduda wangangaduna CM N Birena Manipur asi achumba mayonda lakle amadi chawkhatpagi khongthangda lakli haibaga loinana landamsigi miyamna sinpham ama hekta khallaga thabak tawbinaba amadi profession khudingmakpu ikai khumnanaba miyamda appeal tawki I can assure you apoi ngasu government ma laise sugumba innovative oiba traza people's oriented oiba lanai oigera group ki oigera company ki oigera anywhere anybody Madu Bumma Mayam encourage Tomano Labani, Madu Bumma Mayam Matin Panano Labani, Naran Haju Piramani, Sainadi says a P. Pusalaga, who said that Megan Manipur, Utopa Horabani. India ge Kanglup Naiba Thoksel Janning the Fungdok to Night UCM give me Yang Makada Nasisu, Wankai Kong Balambida, Loop Singna,
ꯄꯥꯛꯇꯛꯅꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯉꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤꯕ ꯃꯐꯝ ꯑꯃꯗꯤ ꯂꯨꯞꯁꯤꯡ ꯑꯗꯨꯗꯤ ꯀꯣꯅꯨꯡ ꯃꯃꯥꯡ ꯀꯩꯊꯦꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯏꯕꯦꯜꯁꯤꯡ ꯀꯣꯅꯨꯡ ꯃꯃꯥꯡ ꯋꯤꯃꯦꯟ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤ ꯋꯥꯏꯕꯤꯌꯣ ꯋꯥꯡꯈꯩ ꯋꯥꯡꯈꯩ ꯃꯩꯍꯧꯕꯝ ꯅꯣꯡꯄꯣꯛ ꯂꯩꯉꯥꯛ ꯅꯨꯄꯤ ꯂꯨꯞ ꯋꯥꯡꯈꯩ ꯋꯥꯡꯈꯩ ꯍꯤꯖꯝ ꯂꯩꯔꯛ ꯋꯥꯡꯈꯩ ꯍꯔꯥꯎꯐꯝ ꯂꯩꯀꯥꯏ ꯋꯥꯡꯈꯩ ꯇꯣꯛꯄꯝ ꯃꯃꯥꯡ ꯂꯩꯀꯥꯏ ꯋꯥꯡꯈꯩ ꯀꯣꯡꯕ ꯀꯩꯊꯦꯜ ꯀꯣꯡꯕ ꯅꯥꯟꯗꯩꯕꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯋꯦꯁꯇꯔꯟ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯅꯤ Article 371 Clause A 6 Schedule amadi masiga manaba ek amata Manipur da chatnaba yaroi ILP Manipur implement tawgadabani amadi border pillar wathok loiselu haibana chingba issue ahumda base tawraga ngasi Lilong Bazar Area Development Committee na sinduna Lilong Kaitel da wakan fam phamkre wakan fam phambasingna Article 371 Clause A chatnaba yaroi India lengaki mathong huktaba thawong yaningte kanglup amakaki yenglaga Punna Kundaminariba State ama Thugaiba Yaroi Indiagi Michang Mikai Naiba Thoksilna Apun Vasaktamda Singnaganu Manipurda Inner Line Permit System Athuba Matamda Chatna Hangadabani Manipurda ILP Chatna Handrabadi Lamtamasigi Yelho Missing Noma Nomagi Mangsilaklagani Haiki Miyamda Dustbin Sizinanabagi Matangda Awareness Piba Environment Luna Nana Thamnabagi Pandamda Humanism Foundation haina mingthonba Public Charitable Trust asina ngasidagi state wide campaign oina mission dustbin hawdokre haingangi SDC office ta pangthokiba mission dustbin hawdokpagi numita Humanism Foundation da SDC office haingangda dustbin khusanaki haiba dustbin adu SDC haingang Chirom Somarendro Junior MCS ta khusanakibani Tharonga Mari Lainana Humanism Foundation gi Managing Trustee Rocky Chana Fungdokibada Foundation na paikatliba mission dustbin asi local block level amadi district level officing da su chathakigani haiki haingangi SDC Chirom Samarendro na su Humanism Foundation na paikatliba thabak thorambu thagatki BC Bandena September tang amada mahak masana thokchaba order amana mahak BC gi charge puri haina thokiba hukum aduna MU gi fivam da chawna akaiba pirakpa yabadagi ngarangdagi musuna khongjang chathaba hawrakiba adu ngasisu makhatana chathaki musugi president M Dayanandana luchingba team amana Rajapal unanaba thomjinkhre MU gi gate mamangdagi mahiroising bus amada Punna tonglaga lakpada Kaisampata police na thatpadagi president na luchingba miyoi tara khangatlaga Rajapal nakre makoi halaktriba fawba Kaisampat powerhouse mamangda famjinduna laiki Rajapal unaraga thorakibada musugi president na phungdokpada Pande September amadagi BC charge puri haina masana order thokiba amadi tungan ba order da BC in charge amadi register in charge suspend tawre haikiba amadi mahiro singna ngarang BC Pande unanaba honabada Police na faraga athengbada thadorokibadu Rajapal na khanglamle Rajapal na ngarangi thodok adu yamna nungaitaba phungdoki BC gi matangda mahaki maikaidagi advice tawba yaba leite Rashtrapati ga tanaraga MU da normal laknaba hotnage haina thajab piraki musugi maikaidagi di Pande lokthoktreba fawba khongjang changsingani haiki More 1 number 7 Canon Vengda Laiba Tachapa Jimda State National amasung International Bodybuilding Championship kayada mana kayarak lawrakraba Laisangthem Robert Maitaina handak Mr. Asia amasung Mr. World Bodybuilding Championships ta selection fangbada more macha ama oibaga loinana more macha amana Asia amasung Mr. World da selection fangbagi harauba amasung chawtokchaba oina Tachapa Gym gi proprietor Holal Haukip na sinduna Taramna opagi thoram ama pangthokre thoram aduda Moreda laiba tongan ba organization kayagi leader kaya saruk yaki loinana thoram aduda Laisangthem Robert Maitegi satra ama oiriba Mr. Henry Mangaulal Haukipna junior category da Mr. Asia Championship da India bu represent taunabagi damakta selection phangkiba mahakpusu opagi thoram ama pangthoki Laisangthem Robert Maitaina phungdokibada mahakpu moregi Tachapa Gym na sinbiduna taramna okpiba asigi damakta yamna harauba amasung miyambu thagatpa phongdoki loinana mahakna handak Mr. Asia amasung Mr. World Bodybuilding Championship ta selection phanglabasu medal lawdri fawba mahaki harauba ase phongdoki roi haiki thoramadu da Mr. Nick
Hauboilen Haukipna Ahanboina National Sport Physics Model 2018 gi selection fangbagi damaktasu mahakpusu thagatpa phongdoki Tha asigi chechat ahom numidang pung 8 makhairom taba matamda nungba kaithelda NFCN IM ni chingnabasingna MSU amadi cultural troupe da khutharakpa amadi selmul horbada chenaba miyoising asifa walengakna fade haiduna ngasi ahing nongyai pung chama Imphal Juri lambi thingle haina All Manipur Students Union MSU na lauthokre Hiram asigi matangda ngasi thangmaibanda laiba loop asigi office ta pangthokpa paugi mifam amada MSU gi president Manjit Charangthemna haiki nungbagi mifam asi IM na panba mifam ni masi athuba matamda Manipur lengakna takthokadabani MSU amadi cultural troupe ta khutharakpa IM gi kada sing Manipur lengakna faraga chayak pigadabani India government amadi IM gi peace talk chathari haibagi khudong chaba lauraga IM na army ko khusamnaduna micham miyamda ot naibagi thabak khudakta lepkadabani Highway singda achat awok tawriba miyoi kayada IM na tax lokhatliba asi lengakna khudakta lephangadabani amadi IM gi tax counter sing lengakna athuba matamda thingchingadabani loinana highway protection force thamnaba hotnagadabani haiki Manipur Rural Bank Kakching branch na customer singdagi masa khangdana paisa lauthoklamle hairi loinana hairiba hiram asigi matangda complain tawriba miyoida kihan khangalakle amadi complaint withdraw tawhale haina ngase Manipur Press Club ta pangthokpa pangmisinga unaba amada complaint tawruba Naurem Rajesh na phongdokre mahakna hairiba asi branch manager da account holder masa khangdana paisa transaction tawbagi matangda wakatlabasu tabidabadagi matak thongba official da haijarubada tabibagi mahota onjinduna lautunaraga kihan khanghanbana chingba tawrokpani hairiba sigi matangda miyoi 15 na wakat thangatki masigi manungda miyoi amagi wakat handokre masi miyoi kharana lautunaraga handokhanba oigani haina mahangna phongdoki Asigumba thabak asi tawdanaraba Manipur gi Chief Minister na mijeng changbibaga loinana makhogi mathakta action daukhatpiu amadi civil society singnasu mateng pangbiu haina mahakna makataki mahakna hai asigumba branch asigi makhada account hangliba miyoi singna masa masagi account sing update tawthokpiu amadi asigumba amot pasing thengnabirabadi punna thengnaminasi haiki All Kakching Students Union Aksuna Urdu Board ki matangda yamna kupna thigatlaba matungda thamlakiba wakat asi achumba wafamni haina lona thingkhraba lalalu Maoist Communist Party Manipur na thadorokpa cherol amana phongdorakli cherol aduna makha taraduna hai wathok asiga manaba wafam kaya Maoist Communist Party Manipur na panglam chatasu phongdokhiba laikhre amadi loop asinasu matungda amuk hanna tawdana ba cheksinwa phongdokhrabani Haukibada loop asina yamna kupna thigatluraba matungda Urdu Board kini haiba education book lalonba khutpu kangbu singna exam center oina sizinaramba school ama thinjinkrabani amadi makhatana exam center oihankidrabani matamaduda aksuna phongdolagliba miyoi asigi matangda kakchingdagi miyoi amadi Chennai haina khanglabasu misak adugi chapchaba masak maming adudi Imphal manungda leibana mayamna khangba ngamkhidabani Urdu Board amadi atai fake certificate kaya gi matangda aksuna miyamda achumba wafam kaya phongdolaklibasi Maoist Communist Party Manipur na thagatpa phongdokli isagi laikai amadi khulbu checksionna senaragadi thokraba thogdok adubudi thokchakhrabasu tungda pamdaba thogdok kaya tholakadabadagi soidana thingba ngamgani Kakchinggi miyam maru oina mahairoi lopsingna wathok asida thigatuna pauchegi Kuthangda miyamda khangalakpa maramna makhatana loop asina tumina laisillaroi Urdu Board ki matangda chenaba khudingmakna Manipur miyamda chayol amagi manungda lale haiduna sengdolakadabani amadi masana tawjaruba aranba thabaksing adugidamak masagi mara yajagadabani Urdu Board Sanskrit Board NIOS haibana chingba tungan ba maming singda yumpham oiraga education bo sendalambi oina sendong tanba miyoi kharana class 10 amadi class 12 ki exam pass tawhangani haiduna chahi khudingi Manipur gi tungan ba mafamdagi chawraba senfam sing khongatli asigumba launam namthak sing asidagi miyamna su chiksinbiu hauji Kakching khulda chawna namthak tawramliba Kakching khunyai laikai mayang lambam Raghunatna Kakching miyamda tawkiba namthaksing adugidamak loop asina mara lairaba miyoini haina laure maramaduna loop asina miyoi asigi mathakta akanba miyeng changlagani hiram masiga mari lainana thoklakpa pamdaba thogdok wathok singi tekchak khudingmak mara lairaba miyoi asina haktheng nana pugadabani phongdorakli
Juvenile Association Kakching Makha Laikai gi Executive Committee gi miyoi singi mifam ama hokiba tang manga gi namidang wairam pung manga tabada Juvenile Association gi office ta phamkre mifam aduna association asigi general secretary oiramba Ketrimayum Krishna Mohan Singabu mahaki famdagi amadi executive member oibadagi pothahankre maram asina Ketrimayum Krishna Mohan asi Juvenile Association ga hiram amatada mari lainadre haina lamdam sida lairiba club organization singda khangali haina Juvenile Association gi president ki cherol amana phungdorakli Prime Minister Narendra Modi na ahanba Global Mobility Summit hangdokre thorom aduda wangang bada PM Modi na haiki India gi entrepreneurs amasung manufacturers sing haujikti chawkhatle mobility na economy gi maru oiba driver ni Better mobility na chathok chachin tawbagi arumba potlum yanghale PM Modi na makata na haikibada Mobility yamna chawna khudong chaba phangnabagi sector amani Indiana mobility revolution ama chathagani hairiba adu malemna soidana matung halakani thajai Prime Minister na exhibition aduda amada su chatuna yenki maduda electric gari electronics car bicycle rickshaw amasung bus utli thorom aduda NITI Ayog Vice Chairman Rajiv Kumar Haiki Global Mobility Book Mawong Maril Tananaba Sembagi Thabakta Indiana Yamna Maru Eba role ama logani State kuni thoigi action plan hayengi mifam da puthokani haiki New Delhi da BSF amasung border guards Bangladesh anigi meeting ama pangthokre meeting adu da BSF ki DG KK Sharma na haiki Indo-Bangladesh kagi tainafamda jali note kaya pusilai Bangladesh na smuggling tawduna jali note sing pusalakpa thingnaba hotnari Rohingya sing na niyam chumdana India da changlaknaba hotnarakpada mai pakhandri Indo-Bangladesh border da Rohingya sing masing yamna lai haiki State kumapan amasung Union Territory singi manungda taramathoi khaktana bichar tawdana mihatpa amasung sansing ngakpi senbi bagi matangda thabak oina pangthokli Supreme Court na miyamna mathong maram khangdana mihatpa amadi sal hatpagi matangda hingsa thokanduna kunaida tangdu laita daba phivam thokalabadi madugi maramda chayol amagi manungda report pikhalaknaba order thokrabani karigumba thodok sing adugi report pikhalaktrabadi state amadi union territory sing adugi home secretary sing masa court karaknaba apex court ki bench amana warning tawrakre Chief Justice Deepak Mishra na head oiba bench aduna haiki bichar tawdana mi hatpa amasung san ngakpi senbiba tawnaba guidelines sing semle Sanabagi pau Haukiba August ki tang kuntra mathoi English ani taranipan dagi hauduna All Jiribam Sports Association Azad Jiribam Manipur na sinduna Jiribam Higher Secondary School ge playground da team nipan na saruk yaduna 14 district level sub junior boys 15 years and below football tournament 2018 for N Haricharan Trophy gi ngasi sanakiba match da JYC Jairol Popina Makaplong FC Timbu goal taruk sonoda line maitiba pikre JYC Jairol Pokpigi goal sing adu Darlen Sangna 16 suba amadi 30 suba minute goal ani Lanchong Lian na 48 suba minute goal ama Paulen Sangna 56 suba amadi 59 suba minute goal ani chanki Balte na 62 suba minute goal amaga chanduna JYC Jairol Pokpina Makamlong FC Timbu goal taruk sonoda line maitiba pikibani Hayengi match da PSG Lungaizang amadi CYFC Lobo Khalga Sanagani Jiribam District Babu Parada Laiba Lamlen Community Hall Kangsang Babu Parada District Kang Association Jiribam Manipur na sinduna timapan na saruk yaduna Haukiba August Tagi Tangkumapan English ang nitanipan nagi hauduna chatharakliba 21st and Patama Devi Memorial Men's Kang Tournament 2018 ginga sesana kiba mesta SAYCA Sorok Atingbi team na YLC Dibong Kunobo Panjal Kulhumdoi Tarahumdoi Oiduna Maitiba Pikre Hayeng LECA Babu Paraga MITL Jiribanga Sanagani Aroibada Maroiba Pau Umhana Pizari Automated Concrete Hollow Block Paver Production amadi Spices Production Unit ngasi Chief Minister N. Biren hangdokre. Mission Dustbin Campaign ngasi dagi hangdokre.
loinana JYC Jairol Pokpina Makamlung FC bu 3-0 da maithiba pikre ngasi gi damak tadi Paodam matang sida loijare mi eng tabiri basengbo amuka na kurumjari